Lakhipuronline puthokchaba May ki tang taret thangje numit ki Khomjinba Pao tabirasi. Ahanbada maruiba Pao Laingak na lepkiba ware puthaba koina pangthokpa oina lakdiba May ki 13 amuktada appointment letter lising kunhumdoi pigadori. Namduna Hindi tambihanaba honarakpabu Manipur gi mahiroi lup tarukna human chain semduna yaningdaba phongdokre. Few gi members singna kaubruda uchara thakre amadi amonakai sing sengdokre. China da lakliba September thada pangthokani haina tawramba Asian Games matam kaktana yaithokre. Common University Entrance Test ki mingjan che pisin bagi aroiba matam tha asigi tang kunithoi phawba sangdokhankhre amasung Bharat ki maming lairabi discuss langbi Kamalpreet Kaur ain kaiba hidak sijenarabagi tamak masana sidagi athing matamkhre. Haujik mapung oiba pau tabirasi. Laingak na sarkar gi thabak lakh ama pigani haina warep lawkiba dugi matungina lakliba May gi tang 13 da amukta da appointment letter lising kunumdoi pibagi thorang tawkhre. Lakliba May gi tang 13 da Home Department, Health Department amasung Education Department ta pulapna appointment letter lising kunumdoi yentoklagani haina Mukhyamantri Dr. Himanta Biswa Sarmana Twitter gi kuthang da phongdorogli. Haukiba April gi tang tareta awang nongpo ki rajya tareta class 1 dagina class 10 phawbada Hindi loan bu compulsory oina tamhangani haina lauthokkiba dubu kanna yaning da phongdokkiba galoinana Manipur gi mahiroi lup taruk MSU Desam KSA MSF AIMS amadi sukna chingba mahiroi singna kwa kaithel da human chain semduna yamna kanna yaning da phongdokre. Bharat Laingakna laurakliba phirep asida haujik phawbada Manipur Laingakna karigumba wafam amata phongdoktana leibabu pendaba phongdokhi. Loan asibu namfuda compulsory subject oina tamhangani haiba asi apikpa phurup singi ngangnariba loan bu muthatna honarakpani haina phongdokli. Tha asigi tang ahumdagi Jiribamdagi kaubrugi damak khongsan khiba Friendly Environment Warriors few Jiribam gi members singna kaubru chingdon lomkhre. Uchara thaba amadi laifamda lai khuramba amadi kaubru gi laifam asida motsilaba plastic ki potlam sing few gi members singna sit sengdokre. Matungda kaubru chingdon da few gi members singna kaubru ipana yaifare kangleipakna yaifare asangma malem ama ohilasi long live amuko long live few haiba slogan kaya amasu laukhi. Ningsing bajai Jiribamdagi nupa 38 aduga nupi 18 punna member yangkhaina kaubru khongset ki damak khongsalakpada All Manipur United Clubs Organization amuko All Manipur Women's Voluntary Association amobha amadi poirei leimarol meira paibi apunba Manipurna kwa kaithil leiba amuko gi office ta taramna okpikhi amasung leifam chafam pibikhi hairi. Kanglai Bagno Asango Malemama Long live Long live Long live Long live China gi Hangzhou da lakliba September thada pangthokani haina tawramba Asian Games matam kaktana yeithokre. COVID-19 gi laichadasina kharani asida khangen hengalakpa thengnabadagi September thada pangthokani haina tawramba matam kaktana yeithokle hairi. Delhi da ngarang nauna miyoi 1773 ki masada COVID-19 positive oiba thenglakre. Active oibagi masingna 13,333 ni aduga positive oibagi changna chada 3.8 ni. Nakal amaromda COVID na maram oraga 2010 amasung 18 chahi ani asida Bharat da miyoi lakh 94 hena siki haiba WHO gi wapam adubo Bharat na yamna kanna yaningda phongdokre. Masing asi 2018 gi matamda official oina lauthokkiba sibagi changdagi saruk tara heli. Bharat na hairiba matam asida sikibagi chang lakh 3,38 ni haina paudamli.
Laibak asida leiriba Central University, Private University loinana State amadi Dean University singda tongan ba undergraduate program sigi damak ming chenbagi Common University Entrance Test lising aniga kunithoi gi damak application form pisen bagi aroiba matam UGC na tha sigi tang kunithoi phawba sangdogan khre Pung ahum makhai gi oiba computer based entrance test asi UGC gi makhada leiba University ni phumanga gi oina hairiba test asi tangai phatana tha daba yadrabani panba yai Common University entrance test asi gi application form pisin bagi aroiba matam ngarang oirambani wafam asi UGC gi chairman Professor Jagdish Kumar na Twitter da phongdorokibani Bharat ki maming lairabi discuss langbi Kamalpreet Kaur ain kaiba hidak sijenabagi changyengda positive oibidagi ahan bagi oina masana sidagi athing matham khre Tokyo Olympics da taruk suba position purak pangam kibi Bharat ki discuss langbi Kamalpreet Kaur handaki drug changyeng asida karigomba stenozolol sijenarambagi chap saba praman phanglagadi mahakpo athletics integrity unit AIU na chahi mari suspend tawragani Panbajai masagi chahi kuntaruk surabi Punjab tagi haurakhibi sanaro esegi mamang chahi da thamkiba national record meter humputaruk dasamik manga mapanne Aroibada maroiba pau amukhanna Laingak na lepkiba ware puthaba koina pangthokpo oina lakdiba me gi 13 da amukta da appointment letter lising kunhomdoi pigadori Namduna Hindi tambi hanaba honarakpabu Manipur gi mahiroi lup tarukna human chain semduna yaningdaba phongdokre Few gi members singna kaubruda uchara thakre amadi amorakai sing sengdokre China da lakliba September thada pangthokani haina tawramba Asian Games matam kaktana yaithokre Common University Entrance Test ki mingjan che pisin bagi aroiba matam tha sigi tang kunithoi phawba sangdogan khre amasung Bharat ki maming lairabi discuss langbi Kamalpreet Kaur ain kaiba hidak sijenarambagi damak masana sidagi athing matham khre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare